Naga micham mari hatkhiba thaudok CM na condemn tawbaga loinana awangba thaki security mifam pangthokri nungsi sanana leminana laukhatliba thabaksing asida atamnana singnabani deputy CM lo sidikho thaudo asina ing tappa pamjaba Manipur miyamna khoirang khoisaun hanba pokhalle Home Minister Govindas Santi pamdaba miyoising asina ngasisu makutta kulai paiduna fongna thoktuna hingsa gi thawongsing sathari XCM bire Kangpopi district ki IT rota ngasi ayupung nipan makhairam tabada khulai paibisingna ambush tawduna micham mari hatkhiba thawng adubu Chief Minister Yumnam Khemchana akan mamongna condemn tawkhibaga loinana ngasi nungthil CM Secretariat Chief Minister na CR loduna awangba thaki security meeting pangthokre CM na CR loduna tha sigi taraga nithoida high security meeting pangthoktuna singamasung tamda lotchinduna thamliba nungmaising numit taraga mangani gi manungda manak nakpa police station natragana CRPF ki KM da pikhanaba matam thakraba matung ngasi gi mifam adu anirak suboina pangthokibani ngasi gi mifam adu da ngasi IT road micham mari hatkhiba thong adubu akan mamongna condemn tawbaga loinana thaudo adu da sienaba sing atuba matamda phaduna sapsabe action launaba Chief Minister na mari lainaba security officials singda instruction pikhi Mifam aduna illegal oiba khulai sing pairamba thengnarabadi lanai oirabasu group oirabasu makhoi mathakta akan action law haina su orem lokhi loinana su natragana lenga ka pistok toriba lalhawi singi kedar singna karigumba designated camp wangb da khulai pairamba thengnarabadi makhoi mathakta sapsaba thabu lokhat pa haina su orem lokhi ngasi pangthokiba high level security mifam aduna Home Minister Govindas Konthaujam Chief Secretary Dr. Punit Kumar Goyal, Security Advisor Kuldeep Singha, DGP Mukesh Singha, Ministry of Home Affairs की Joint Secretary NE, ADGP Intelligence LO, State Home Commissioner CRPF की IG, Assam Rifles East की IG, Assam Rifles South की IG, 57 Mountain Division की Deputy GOC, SIB की Joint Director, BSF अमसुम SSB की Senior Officer सिंगमदी अतै Security Agency सिंग सरुयाकी अमरमदा कोकी मिलिटेनी सिंगनव सिंगना कांगपोपी डिस्ट्रिक्ट की IT रोड ngasi ayuk sa thrakpa attack naga micham mari hatkhiba madi mioi amana asu open nangan khiba thonga dubu Deputy Chief Minister losi dikhona condemn torpuga loinana Home Minister Govindas Konthaujam amasum hanagi Chief Minister N Berena su condemn torakli Deputy Chief Minister losi dikhona thadorakpa chirol amada naga micham mari hatkhiba thonga dubu akan mona yaning du phong torakpuga loinana asiguma thong asina state asita mahoksa gi punsida hanjilaknaba amadi nungsi chanana leminana ba lakhotliba thabak sing asida atamnana singnaba ama ohale ngasi gi thawong adu security amadi dignity da atamnana singnaba thawna hadi ngasi gi lebak thiba thawdo adu da awaba ta horaba imung sing amadi asokpa miyoi da lenga ki maikei digi pibiyaba mating piragani haina phongdorapaga loinana laikhidraba singi imung manungi awaba su saruk yari heba wafam thamlakli asigum hingsa gi thawong asi section khudima ke miyoi singna yapam tokthi miyam gi apun begi shakti na ingta papurana bhona ba sina miyoi marakta khaibung ta hanana bhona rakli ba shakti degi hena mapangal kalli hanesu Deputy Chief Minister na phongdorakli Manipur lenga ki Home Minister Govindas Konthaujam na action X thadorak bo orolamada ngasi Kangpopi district ki IT road to khulai paibe singna attack sataduna naga micham manga hatkiba thong adubu akan mamongna kadem tarakli loina ngasi gi thaudu oduda soktuna hospital treatment toriba mi esibusu atuba matamda fagalakpu oiration hairi asiguma pangdabagi thawong asina naga community amadi ingta papamjaba Manipur miyam gi mafamda khoiram ko sawnaba mapukali thaudu asida sienari besangi mathakta logi weba sapsab action lokatani ingta palamda mama purana bohonari basida haikhre thingai ba pirakpa khudimak lemna tharo yanasu Govindas Konthaujamna phongdorakli community leaders sing civil society organizations sing amadi aikhogi naga isil inau sing ingta pa lamdam ama purana ba honaminasi ingta pa lamdam ama laknaba matamda soidanama ki justice lakan henasu phongdorakli hanagi minister nongthama berenasu ex thadorakpa cherolamada ngasi ki Kangpopi thaudo adu akan mamong kandem tarakli santi pamdaba miyoi sing asina ngasi su makhutta khulai paiduna phongna thoktuna hingsa gi thawong sing sathari ngasi gi thawdokda sienaba sing phaduna sapsaba serak pigadabani hairi Deputy Chief Minister losi dikhona sialoduna
wetland kannabagi sapsaba thabak lokhotnaba khanakri. Deputy Chief Minister Losi Dikhona share lawtuna Manipur State Wetland Authority MSWA gi taruk suba mifam pangthokibaga loinana Manipur gi wetland sing kannanaba akan thabak lokhotnabagi matangda kumna khanakri. Mantri Pukhida leiba Civil Secretariat ki Minister Block ta leiba Conference Hall da Forest Environment and Climate Change ki phamsa puriba Losi Dikhona preside tawduna pangthokiba mifam aduna maruoina state ki wetland sing gi conservation protection amadi management gi akan thabak sing lokhotnabagi matangda khanabaga loinana wetland sing kannabagi thabak sing hena kanna lokhotnaba su Deputy Chief Minister na mari lainaba officials sing khanki ngasigi mifam aduda MSWA ki member secretary su uriwa Environment and Climate Change Department ki director Dr. T Brajakumar na agenda item manga khanana pukhatki agenda sing adudi MSWA reconstitute tawba ahanbigi oina state asigi wetland taret khangatuna masibu conserve tawnabigi wafam physical demarcation tawnabigi wafam ahom subada wetland 71 gi brief document amadi health card sem sanabigi mafam wafam mari subada wetland amasum Ramsar site proposal gi tamulokhatpa integrated management plan IMP gi status ki matang aduga manga subada Supreme Court leiriba wetland gi case sing khanabani masigi meeting aduna agenda sing kumna khanabaga loinana authority na ayaba bikhi ngasigi meeting adura Forest Environment and Climate Change ki principal secretary Arun Kumar Sinha chief conservator of Forest Wildlife Joy Kumar Sinha Forest Environment and Climate Change ki special secretary RK Amarjit Fisheries ki commissioner Robert Sinha Khetri Mayum Secretary Water Resources W Malem Nganba Singlay Yaun Sharuk Yaki Court ki order thabak to on to ohaidun relief game that laitaba IDP sing khongjing sangkri sei sigi jun tarama thuida Manipur High Court na takiba order thabak to on to ohaiba demand tawduna relief game da laitaba Chusampur gi internally displaced person IDP sing na ngasi tuibong da leiba wall of remembrance to wakat mi pham duna khongjing sangkri ngasi gi wakat mi pham adu saruk yakhiba sing na Chusampur gi non camp IDP sing gi relief ki mating pinaba madi camp ta leiba IDP sing gi direct benefit transfer DPT process makhata sathanaba demand okay ngasigi wakat mi pamadu district asigi tuan mafam sing de leiriba IDP sing su saruk yakhi wakat mi pamadu saruk yakhi IDP welfare committee su Sampur gi secretary women's hokimna media gi miyoi sing phungto kibada ngasi khongjang asi Manipur High Court sei sigi jun taramatu de piki bo wel adu thabu ontokna ba demand tawduna sanction bani hanis paus makhatana su phungto ki High Court na piki bu wayal adu the relief game the lariba IDP sing the piriba relief assistant adu ga manana relief game gi wang the lariba IDP sing the spin of lenga direction piki bani hari